mayambu ahanba maktada kanglele pungori channel gi maikadagi mayambu amuka hanna taram nokchari ngasi so agi subscriber ama khana thabira pawari ba maki punsida asengba makke thoki pawari ma mayamgi maphamda khudol tamjaraga haduna uduna lakchari wari silan thoksakiba matamda soikiba langkiba kaya yarabasu mayamna nusibiduna ngapi haiduna hajari wari si hodringai mangwana channel asibu mapung phanbada saruk yabi boina adom adomna like amadi subscribe share to biramu haiduna hajari adudi wari saujaraki aigi minglai phamamadi laikai sidi hajararogi adabu wari sidi sahi mari manga muki mamangda asengba maki thokiba wari makakni aikhogi laikai da bol sanabagi lampak amalai lampak aduda bol gi coaching su tawrami coaching aduda singni isilnaw kharasu yawjarami aduga makhuna coaching yawraga mayumda sathok chasin tawbada farak tai haiduna aikhogi laikai da lekhi aikhogi laikai da makhuna leiriba mafam asisu aikhogi laikai gi lampak adudagi khara satlaga laikai gi sarasamasu lei sarasadugi mayada aikhoina khanglakpadagi yumla karino khangdaba ma loisindabi lei maduda singmi isilnaw kharado charaska thangnana leiriba yum maduda makhoi coaching ase loidri phoba leiro haiduna laikai gi alamasingna hairami makhoina leinariba mafam adusu nahawai aikhoina angang oidingai matamda mapa aduda lalaga chapa matamda yamna kinaba mafam ama khakni makhoina asumasum leirakpana numitari ni mohokjingkhre nongma ama makhoina leiriba mafam aduda aikhoina yengba matamda nahangkhaiga manadaba mawang ama itog toba horakhi numit adugi numidang aduda makhoisu sa ising sabuloi naraba matungda tumnabani haidona magi mafamda hipthanaba horapa matamda makhoisu game sanasi haiduna game sanaraga leiramkhi singni isilnaw singado makhoisu asumasu game sanarakpana ahingi pung 12 makhai khara helakpa aduai ki matam aduda makhoina game sanaraga leiringai aduda makhoigi thong ado kanagumba amana changlakpagum tawrakhi aduga thong adusu tapna nungsisu sitana hagdokpa horakhi thong adusu puna yawdabana chek amakhakna ngaksilaga thambani adubu chek adusu karino khangdaba amakhakna thong adu ilakpadagi chek ngagliba adusu khara sappa horakhi aduna thong hangdolakpaduda makhoisu ingaknaknaduna makhoi maselsu munna yengnaraga thong aduda yengthoi adabu makhoni yengtholuba matamdadi nungsit asabasu makhoni leiriba ka aduda humjalakhi aikhoi maitai gidi nungsit asaba isada humlakpa matamda tin ahumlak situ o haina ahlamasingna habi maramdi aikhoina asom lamhang tumhangda sappa matamda ikhang khanghogdana isada nungsi asabana sisilakpa matamda mafam ado tin mu laimu yamna kanba lai phatabu leipa mafam ne haina ahlamasingna hainai adabu aikhoi maitai gadi makhoiga laining manaba natabanina makhoidi karisu khandana thong adu makhoigi maraktagi ama hogalaga amuk thingjili numittumasu hokre nongalaba matungda ngarang thokriba thokdok singado makhoisu phagiboi kariboi aikhoida tamlakhi adabu aikhoisu kaya thoidokna adugi maramda henjana khanjiludhi numittusu hokraba matungda makhoina leirakliba matam asi thakhaimuk suraklabani makhoina leiba yumoi kariboi taba mafam ado tamnabadi asumasum asuki matik helaklami adumna tamnaba helakpadagi aikhoigi bolgi coaching toriba oja aduda makhoi ahumarina asumna hairami oja kanokta haigiba oja adusu hayo haiduna haiki aduga makhoi ahumna mo asumna khumlakhi oja aikhoina leiriba mafam ase leibada kitang khudong chadi kitang nungaiba watle maduda oja aduna asumna khumkhi kari tawragine mafam asisu leibadi adamak nungaibanida leikai asigi miyu singso adam phabani nakhoi kari mayuk narage adamna hangbadagi makhoi ahumadasu lona khuningna kakak wainai aduga lalla tawraga asumna hairakhi oja aikhoibu adamna lalla tawrakpadada oja adana mo asumna khumlakhi ihe singnadabi hayune nakhoina thingnariba problem singado aingonda loin hayu
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯇꯝꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯃꯤ ꯆꯠꯄ ꯑꯃꯗꯤ ꯊꯣꯡ ꯑꯁꯤꯁꯨ ꯃꯇꯣꯝꯇ ꯍꯦꯛꯇ ꯍꯥꯡꯗꯣꯔꯛꯄ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯔꯤꯝꯇ ꯍꯥꯡꯗꯣꯛꯂꯝꯗꯕ, ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯅꯨꯡꯁꯤꯠꯇꯤ ꯁꯤꯠꯇꯕꯤ ꯃꯁꯥ ꯃꯊꯟꯇ ꯒꯦꯔꯦ ꯒꯦꯔꯦ ꯍꯥꯏꯔꯒ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ, ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯦ, ꯌꯥꯔꯒꯗꯤ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯣ ꯑꯣꯖꯥꯅ." ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯖꯥꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩ ꯍꯪꯅꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯗ ꯂꯩꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯅꯈꯣꯏ ꯂꯩꯅꯕ ꯇꯧꯔꯣ." ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ, "ꯑꯣꯖꯥ, ꯑꯗꯣ ꯌꯥꯅꯕ ꯑꯣꯖꯥꯅ ꯈꯤꯇꯪ ꯁꯤꯟꯕꯤꯌꯨꯀꯣ, ꯑꯩꯈꯣꯏ ꯃꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯀꯣꯆꯤꯡ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯀꯣꯆꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯣꯖꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯅꯈꯣꯏꯒꯤ ꯂꯩꯅꯕ ꯃꯐꯝ ꯑꯅꯧꯕ ꯑꯃ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯇꯧꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯗ ꯀꯣꯆꯤꯡ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯂꯩꯔꯣ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯃꯐꯝꯁꯤꯁꯨ ꯀꯩꯁꯨ ꯃꯣꯠꯇꯕꯅꯤ, ꯍꯥꯏꯐꯦꯠꯇꯪ ꯁꯤꯠꯇꯣꯛꯂꯒ ꯌꯥꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯣꯝꯂꯒ ꯂꯣꯏꯅ ꯄꯨꯔꯨꯔꯣ." ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯐꯝ ꯑꯇꯣꯞꯄꯗ ꯍꯣꯡꯉꯅꯤ ꯈꯟꯕꯗ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯈꯣꯏꯁꯨ ꯃꯅꯥ ꯃꯅꯤꯟ ꯑꯃꯠꯇ ꯅꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯇꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯆꯦꯟꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯇꯤꯟꯊꯛ ꯑꯗꯨꯗ ꯍꯪꯀꯠ ꯍꯟꯊ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯀꯥꯗꯨꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯟꯅꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯂꯒ ꯌꯦꯡꯅꯈꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯇꯤꯟꯊꯛ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯡꯒꯠꯂꯒ ꯌꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯕ ꯎꯔꯛꯇꯕꯗꯨꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯐꯅ ꯌꯥꯝꯕꯅꯤꯅ ꯀꯔꯤꯝꯇꯗꯤ ꯈꯟꯗꯅ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯤꯉꯧ ꯁꯦꯠꯂꯒ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯄꯗꯣ ꯃꯈꯣꯏꯁꯨ ꯎꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯀꯤꯖꯔꯛꯄꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯅꯈꯤ꯫ ꯃꯈꯣꯏꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯅꯔꯛꯂꯕ ꯃꯇꯨꯡꯗ ꯇꯧꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯅ ꯇꯨꯝꯕꯗꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯤꯔꯁꯨ ꯀꯤꯅ ꯀꯣꯆꯤꯡꯁꯦ ꯂꯣꯏꯔꯒ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯖꯥꯗꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯀꯣꯆꯤꯡ ꯑꯁꯤ ꯋꯥꯕꯗꯒꯤ ꯃꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯟꯒꯅꯤ ꯈꯟꯕꯗꯒꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯅꯔꯛꯄ ꯃꯇꯝꯗ ꯄꯨꯡ ꯑꯗꯨꯁꯨ 10:30 ꯈꯔ ꯍꯦꯜꯂꯒ ꯄꯨꯡ 11 ꯇꯥꯒꯗꯧꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯕꯀꯤ ꯑꯀꯣꯏꯕꯗꯨꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯀ꯭ꯂꯕꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯕꯤꯗ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯀꯥꯔꯛ ꯑꯃꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀ꯭ꯂꯕꯀꯤ ꯑꯀꯣꯏꯕꯗꯨꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯑꯍꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯇꯨꯝꯕ ꯋꯥꯠꯂꯕꯅꯤ꯫ ꯇꯨꯝꯕ ꯋꯥꯠꯂꯕꯅꯤꯅ ꯀꯣꯆꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯌꯥꯗꯦ꯫ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯈꯣꯏꯗ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯀꯣꯆꯤꯡ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ 10ꯅꯤ ꯋꯥꯠꯂꯤꯉꯩꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯀꯣꯆꯤꯡꯁꯦ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫
ꯑꯗꯨꯝꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯃꯐꯝꯅꯤ, ꯃꯈꯣꯏꯅ ꯈꯪꯗ ꯇꯧꯕꯅꯤ, ꯃꯈꯣꯏꯅꯁꯨ ꯑꯃꯥꯡ ꯑꯁꯣꯏ ꯈꯔ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯅ ꯂꯥꯏ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯊꯦꯡꯅꯗꯦ꯫ ꯍꯣꯏ, ꯃꯔꯛꯇꯕꯨꯗꯤ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯇꯝꯊꯤꯅ ꯊꯦꯡꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯈꯔ ꯇꯧꯕꯗꯨꯅ ꯂꯥꯏ ꯑꯁꯤ ꯑꯃꯨꯛꯀ ꯅꯧꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤꯗ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯆꯤꯡꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯀꯣꯆꯤꯡꯁꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯏꯁꯥꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫